ngasi video se akhoi lakadori bachahi 2025 ki card reading yengba hogdore ko 2025 ki se mathang ko haidi amuktang da loina hapak pangam da basyu ai aduduna haidi nongmanini kanaraga adumai tora hapak ko haidi rashigi matung ina yengase ahamba da ko ipong numit ki shu yengse rashigi shu yengase ko ado rashigi se ahamba da ko haidi rashi se matung manaw naina tawgadabnina haidi mesh rashi dagi hogadabnina haidi ahamba gi oina mesh tagi yengase ko mesh haragadi aries ko adu koina kaino khangde haragadi aries dum yengbiba yai ko hadi kuthi gi kai gi khangdaba khotaba dum yawbo yawina ko adu ayuna haragadi kaino yengba se haitar ko moon sign gi tawraga dumaina oina yengbiyo moon sign haragadi khoi gi kaino da yawbo da hati khoi kuthi gi da iraga yawbo rashi do adu do ina follow tawbiyo ko adu angashi ahamba gi yengadaba se mesh rashi ko mesh rashi gi chanaba crystals kari kra adum hangbirak pa yabadi yagani ko store gi number adum ai yawbane kaino da instagram gi profile da ko aduga amana kaino kaino za yawre aduga address dum sagolban teral kram lera ko little valley academy ga thangnaraga dum leire ko adugi potuma adu isha gi chanaba customized crystals kumba kai gumba su dum lobi ba yagani ko chahi horopa matam se da semba yai ko ai semba su dum hore si da khra leire ko si se akoina order gi matung ina semba crystals karane si se hadi si ina mingonda piga da bne ko aduga ai gi shamak su tang taraga manga dagi tara manga ko tra hum do da tholakani 15 dagi dum laaga lobi ba copy ba loina yagani ko ado si similar ko crystal customizations mesh rashi ko rashi gi matung in oiro ai ki darkar gi matung in oiro ko adumaina tawraga shibiyo ko hadi pot si matam da ngasai gi hoi green jet akoina google di nga green jet si ba phaye amethyst si ba phaye adu phaye da phaye hoi loina ma budi kane ko hadi healing crystals me am je loina ma kane ko hadi shida healing crystal da chana da ba haiba leite ba crystals ati gemstone da dikhar le ko hadi chana da ba ina dai tawraga aduga akoi gi kaino da di hai tar crystals di hadi shima aiga chana de khote haiba side effects leroi kaishu leroi ko tatle kaina harakpado makhak leino ko hadi plastic ne kaino na tena guarantee le kaino hadaina ta plastic kitang chingbada khara kana ngang na chingbada tat pasu yawe adu na hadi shi leino ko tat khare chana da tawini kain khan gano adum lenga adum shira lore adu gi potoma ko adu customization crystals loina available oirani ko adu gi potoma kaino da changa ga adum yengbiro instagram gi profile da number yawbani adum kaino da su adu adagi facebook da sum hapane ko number se manipur store number se adu dum lere ko adu mesh rashi haurasi ko ahamba oina ko hadi mesh rashi gi se ko akhoi gi handaki chahi ko aigi lucky number matang da hana yenga se bago lucky number se number 1 ga 9 ga se ko 1 ga 9 ga se aina hagi oina hadi lucky number ni ko adu color di angang ba sena biyo ko hadi mesh rashi ji ko mesh rashi ko oina kaino hadi marga katang relate obdina hadi peno se akhoi kaino se ngangi dana ko planet se adu na hadi red color se sena ba yai ko aduga amana aphaban numit haraga di leba ko ko se phai mi khara gi leina ko law ko noi phatte khotte kan hai matam law ko se khoi gi hadi rashi khara da di hadi shigi numit che khoi da phaba oina oibadu oi ko adu na hadi numit aphaba haraga di leba ko pa color da haraga na angang ba number da haraga na number 19 ko aduga amana ai wishes mayam se hai tare ko aina 2025 sida tawge na khaliba wish mayam do comment section da iramo haidi aina pame poto ko adu yeng bahora se je ko aina card se ani lothoe ko amana oracle card ki guidance yeng ase aduga amana khoi gi normal for the 78 deck sida gi lotho ga yeng ase ko amamam daintor yeng ase ko haidi lakadori ba chahi se thabak inkhang relationship tawgadaba tawroidaba sugumba mayam se ko amai tawraga Rashi ji amutang da merge tawba ngamdaw di mande aina macha khara tang tapna keno tawkan minute ani hum da loi daw mande ba rashi amang gi yang pase ko chahi gi sung yang kadam nina aduduna amamam khatang hapak pa suyai natraga merge oraga hapak pa suyai ko hadi video number da khatang kuina changbagi mawong uraga di dum ai amamam tawraga dumaina hapsarage ko mayam gi damakta ado thuna dum mathang hapna ba tawrake ado ko sida leire bagi se ko mesh rashi yamna phana lae ko handaki kaino se hai tare ko phana su lae kaino su tawe ko khatang hai tare ko tawgadaba tawroidaba khotkadaba dum mayam su hai pe nei narasi ko sida lai ba card sing sigi matang da hairaga di ko
Sida laise haide aingonda haide khudong chawa se la khara mangi ba khot ki ba yawre ko haide last year se ko haide aingonda aina ngamauda bani khangde aina tahouda bani khangde aina ai khutagi li thokhi bani khangde adumaina gumba leibado adu gumba le ko aduga amana amu harsne ko haide pot khara da leina ko aina hona jaba aina tawjagi ba khot ki ba leiragadi ko aina keno ma nom ki ba khot ki ba ngairaga leiba adugi pot to aigi favor da lakpa अदुमाइना पीरेको आइगी फेवर लाको हारगदी आइगी आइना निंजबा पोतो आइना फंगबा अदुमाइना ओइना ओइको नहांगै हाइतारेको हाइदि येटले थबक तो मतमदा दुम लैनाको हाइदि येटपा पनबा खोटपा सुगुम मयामसे लैरगसु लैनाको लैरगसु एंगोंदा माइ पाओ हाइबगे दुमति लाइबा हाइदि लाइना हाइता निमिनि चंगदबा मतमदा हाइदि निमिन मंगानी चंगेना खलस निमिन मंगानी चंगगसु एंगोंदा सोइदना दुगी पोतोइ लाकनी बसिदा लाइबा मयामसे को ग्रोथ यामना लैगनी को थबक तबो मतमदा को हाइदि करियर ग्रोथ लैगनी अदुगा प्लस फाइनेंशियली हाइतारेको हाइदि फाइनेंशियली कनोगुंबा अदुमाइना हाइतारेको हाइदि फाइनेंशियली के मतांगदा हारगसु ग्रोथ गुंबा लैबा खोटपा अदुमाइना लोइको अदो अमुमुक लैनाको इसासिदा कन्फ्यूजन गुंबा खरा चटपा खोटपा खरा लैको सिगी कन्फ्यूजन हाइदि कनो तौरो चटलिसेको सिदा लैनाको हाइदि कमाइना फनगदगेको हाइदि कन्फ्यूजन हारगदि लैनाको हाइदि डिसाइड तौबा ngамदबदो थबक अमा तौ मतमदा हाइदि डिसाइड तौबा ngамदबा हाइदि कैनोम तौमदा अनडिसाइडेड ओइबा हाइतारेको डिसाइड तौबा आइजे सोम चसिरा सोम तौसिरा लाई मखा तमसिरा नत्रगा थबक तौरसिराने आइबो नत्रगा कमाइन तौसिगेने हाइबगे हाइदि खनबम खंगदबा रिलेशनशिप तगा हारसनेको रिलेशनशिप तगा हारसु खनबम खंगदबा खोतबा युम कै पानगे खोतके काइन हारगदि हंदक चही लेनको हाइदि ऑलरेडी हाइदि मैरिज की प्लान तौरगा लेबो तारगदि केसु काइदेको हंदकी चही से चही लोरमदाइगुंबा कैगुंबदा दुमाइना केमता काइदे अदुगा अमना सिदा लैनको मतम पियो इसादको इसादा मतम केम पीदबगी टाइप तम तवेको इसाजु आइसु मरु ओइना हाइदि मयामगी होनरिङैदा अइङोंदा आइसु यामना मरु ओइबने लाइफ तम को हाइदि आई इसाना इसा इंपोर्टेंस पीद्रगदि मी कनाना पीबीदोरिगे अइङोंदा इंपोर्टेंस है हाइदि इसाना इसा इंपोर्टेंस पीद्रगदि हाइबगे आथादि आई इसाना हाइतारको आइसु केमता चादबा थक्तबा आइगी फिजिकल एक्टिविटी एक्सरसाइजेस केमता तौदे खोतेना खल्लगदि हाइदि कनामतना हाइदि आई नारक मतमदा हाइदि मी मना लाग केनो तौबिगदबा नतेना दुने इसादसु इंपोर्टेंस पियो ना हाइको सिदको इसादा इंपोर्टेंस पियो लाइटिन थाजदिना खल्लसेबा सुम कैनोमा तौ हाइदि आइना निंगबा खोटपसे फंगदबै दमकता लाइक अमता निंगनिंगक्तबा खोतबा अदुमाइना गुंबा लाइसे अतारगदि कमाइ तौगदगे हाइकांदा हाइदि थाजबा थमो ईश्वरसिदा थाजबा थम्बियो थाजबा थम्बियो हाइबगी आथ्रदि लैनको हाइदि होइना होइ समटाइम अखोइना निंगबा मतमदा हाइदि फंगद्रगदि हाइदि अमता तौनिंगक्तबा फावरपजे इसासिदा अदुसिलेको स्पिरिचुअल ओइबा मतमदा हाइतारको आइना लाइटिन निंगजबा थाजबा हाइतारको सुमाइना तौरको मतमदा अइङोंदा चेंजेस लाकनिबा अदुगा इथंदसु याम का हेना लैगनुको इथंदा याम का हेना लैगनो हाइबगी आथ्रदि कमाइना नु हाइ कांसिदा मी दुम खरा पुल्लो हाइदि लास्ट ईयर से मी पुंदे खोतेना खलसेबो मी दुम इमानबी आइना आइगा तिनाबा याबा आइगा खंगनाबा आइना थाजबा याबा मीगुंबा कैगुंबा लैनको हाइदि पुल्लो मथन युमदा इथंदा तरक तरक लैनको आइसोलेट तौरगा लैगनो इसासेको अदुगा अमना अमु कमाइ लैनो ngसाइगी डिसाइड तौबा ngamdrise कमाइ तौरगा हाइदि आइसे डिसिजन मेकिंग गुंबसि आइ ngaure खलसे हम सेना हागांदा आइसे केमता लेपा ngamdre केम तौबा ngamdre आइदो कदम चतुइनो कमाइ तौदुइनो खंगदे खोते हाइना दमाइना खल्लगदि अदु कांदुदा को हाइदि गाइडेंस गुंबा लौबा याबसिदा हाइतारको आइना तौ आइना आइसे कदु आई करी थबक तौदुइनो आई कमाइना तौदुइनो खोतुना हागा अदुदा कंफ्यूजन गुंबा लेरगदि गाइडेंस लौबा हाइतारको गाइडेंस लौबा हाइबा यातर टैरो रीडिंग येंगबनी खंगदे कुथि येंगथोकपनी खंगदे ओजा लेनको आइगी मेंटर नत्रगा आइगी इमा इपा नत्रगा इचे दादागुंबदा तानारगको हाइदि आइसे करमबना फना फगदगेको अदुमाइना हाइतारको आइना खनमम खंगद्रगदि हाइदि आइगी मथक थोंबा मदगी अदुमाइना गाइड गुंबा लौरगा तौबको अदुगा सिदासु लैनको हाइदि नुवाइतबा खोतबा मयामसिना वो इसासिदा लैनको इमोशंस मयामसिना लोइनमक लंबीसु मुमुक थिंगेबा अदुदुना हाइतार इमोशंस से खतंग कंट्रोल तौबा थम केनो तौबियोको इमोशन कंट्रोल तौबा थम्बियो खतंगको अदुगा अमना सिलैसेको आइ ngसाइ हाइदि रेड कुंबको हाइतारको रेड कार्निलियन सिनबा याइ एमेथिस सिनबा याइ अदुसिदा अनक्लियर ओइबनिना हाइतारको क्लियर क्वार्ट्स सिनबा याइबा क्लियर क्वार्ट्स हाइरगदि अखोइनको क्लियर क्वार्ट्स से सिदा याउरिबा नुंगसे ओइदनेको हाइदि पुरा अंगोबो मचुगी नुंगसे हाइदि क्लियर क्वार्ट्स गुंबा कैगुंबा सिजनबीबा याइ अदुगा रेड से यारिङे हाइतारको ड्रेस द ओइरो ngसाइ नुंगी खतंगी वाना तबको हाइदि नुंगसिबा ngamba ngसाइगी क्रिस्टल्स लैबा ngamdabo ओइरो अखोइगी कैनो जेम्स लैबा ngamdabo ओइरो को अदतादि अंगांगो मचुगी पोत अमा हेता हाइरसिना अंगांग मचुइ लंग अंगांगबनी खंगदे फी अंगांगबनी खंगदे अदुमाइना तौरगा हाइदा अदुंबद सिनरसु याइबा सिमा तौबियोको अदुगा अमना हाइदि यारगदि कैनोसे हाइतारको
ꯇ꯭ꯋꯤꯁꯗꯦꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇ꯭ꯋꯤꯁꯗꯦꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯚꯦꯖꯤꯇꯦꯔꯤꯌꯟꯒꯨꯝꯕ ꯑꯣꯏꯕꯤꯌꯨꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯔꯦꯃꯤꯗꯤꯁ ꯍꯥꯏꯅ ꯍꯥꯏꯔꯁꯦꯕ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯔꯦꯃꯤꯗꯤꯁ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯔꯨꯜ ꯇꯧꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠꯁꯦ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯒꯅꯤꯀꯣ ꯊꯕꯛ ꯇꯧꯔꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝ ꯑꯃꯗ ꯍꯥꯏꯗꯤ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯂꯩꯇꯕꯗꯣ ꯑꯩꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟ ꯑꯣꯕꯁꯇꯦꯀꯜꯁ ꯂꯩꯇꯕ ꯗꯥꯎ ꯅꯨꯡ ꯀꯔꯤ ꯀꯔꯥ ꯍꯦꯟꯒꯠꯄ ꯈꯣꯠꯀꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯀꯣ ꯉꯝꯅꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯇꯧꯀꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯣꯟꯂꯤ ꯑꯁ ꯑꯩ ꯑꯝꯇꯪ ꯇꯧꯔꯒ ꯌꯦꯡꯒꯦ ꯊꯥ ꯑꯃꯅꯤꯗꯗꯤ ꯔꯤꯖꯜ ꯂꯥꯛꯑꯣꯏꯀꯣ ꯁꯤꯗ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯇꯝ ꯈꯔ ꯗꯦꯗꯤꯀꯦꯇꯦꯗꯂꯤ ꯇꯧꯕ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯗꯣ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯃꯆꯥ ꯔꯤꯆꯨꯋꯦꯜ ꯃꯆꯥ ꯇꯧꯕꯗꯣ ꯑꯣꯏꯔꯣꯀꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣ ꯀꯥꯔꯠꯀꯤ ꯀꯩꯅꯣꯁꯤꯅꯀꯣ ꯍꯥꯏꯗꯤ ꯐꯅ ꯂꯩ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯀꯅꯣ ꯏꯃꯣꯁꯟꯁꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯁꯤꯅꯀꯣ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯊꯤꯡꯍꯟꯒꯅꯨ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯁꯤꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯀꯜ ꯑꯦꯟꯖꯦꯜ ꯀꯥꯔꯠꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯅꯣꯀꯣ ꯕꯦꯂꯦꯟꯁ ꯇꯧ ꯍꯥꯏꯅ ꯂꯥꯛꯑꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯕꯦꯂꯦꯟꯁ ꯇꯧ ꯍꯥꯏꯗꯤ ꯌꯥꯅꯕ ꯅꯪꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯗ ꯄꯨꯔꯥ ꯌꯨꯡꯁꯤꯜꯂꯒꯁꯨ ꯂꯩꯒꯅꯣꯕ ꯁꯤꯗ ꯂꯩꯁꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯏꯁꯥꯗ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯇꯧ ꯍꯥꯏꯕꯒꯤ ꯌꯥꯗ꯭ꯔꯉꯩ ꯊꯕꯛꯇꯣ ꯃꯥꯒꯤ ꯌꯥꯅꯕ ꯈꯇꯪꯒꯤ ꯋꯥꯁꯨ ꯅꯠꯇꯕ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯉꯁꯥꯏ ꯑꯩꯅ ꯃꯇꯝ ꯂꯧꯋꯣꯅ ꯍꯥꯏꯁꯦ ꯃꯇꯝ ꯈꯥꯏꯗꯣꯛꯑꯣ ꯍꯥꯏꯁꯦꯀꯣ ꯈꯤꯇꯪ ꯕ꯭ꯔꯦꯛꯁꯨ ꯂꯧꯕ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯀꯩ ꯂꯥꯛꯀꯦꯀꯣ ꯑꯕꯟꯗꯟꯁ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯂꯟ ꯊꯨꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡ ꯆꯍꯤꯒ ꯀꯝꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯇꯨꯡꯕ ꯈꯣꯠꯄ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯀꯣ ꯃꯦꯁ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤꯀꯣ 2025ꯁꯦ ꯑꯐꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯁꯅꯨ ꯃꯌꯥꯝꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝꯒꯤꯁꯨ ꯂꯣꯏꯅ ꯐꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯗꯣ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯔꯤꯁ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ 2025ꯒꯤ ꯕ꯭ꯔꯤꯁ ꯔꯥಶꯤꯉꯩꯒꯤ ꯕ꯭ꯔꯤꯁ ꯔꯥಶꯤꯒꯤꯁꯦ ꯑꯍꯥꯟꯕꯗ ꯅꯝꯕꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯍꯥꯏꯖꯔꯒꯦꯀꯣ ꯍꯥꯏꯗꯤ ꯂꯛꯀꯤ ꯅꯝꯕꯔꯁꯦꯀꯣ ꯂꯛꯀꯤ ꯅꯝꯕꯔꯁꯦ 2 4 6 11 20 ꯀꯣ ꯍꯥꯏꯗꯤ 20 ꯍꯥꯏꯗꯤ 2 4 6 11 20 ꯀꯣ ꯀꯂꯔꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯀꯂꯔꯁꯦ ꯕ꯭ꯂꯨꯅꯦ ꯄꯤꯡꯛꯅꯦ ꯒ꯭ꯔꯤꯟꯅꯦꯀꯣ ꯍꯥꯏꯗꯤ ꯀꯂꯔꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯁ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯕ꯭ꯂꯨꯅꯦ ꯄꯤꯡꯛꯅꯦ ꯒ꯭ꯔꯤꯟꯅꯦ ꯂꯩꯀꯣ ꯅꯨꯃꯤꯠ ꯑꯐꯕꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯐꯕꯁꯦ ꯏꯔꯥꯏ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯀꯥꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯁꯤꯁꯤꯅ ꯑꯩꯈꯣই ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯈ꯭ꯔꯤꯁꯇꯜꯁꯨ ꯑꯗꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯍꯥꯏꯗꯤ DM ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ DM ꯇꯧꯕꯁꯦ ꯈꯤꯇꯪ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯦꯁꯦꯖ ꯍꯟꯕꯁꯦ ꯈꯤꯇꯪ ꯑꯩꯅ ꯉꯝꯗꯕ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗꯨꯅ ꯁ꯭ꯇꯣꯔꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯒ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯗꯤꯁꯦꯝꯕꯔ 15 ꯃꯇꯨꯡꯗ ꯑꯗꯨꯝ ꯚꯤꯖꯤꯠ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒ ꯆꯥꯟꯅꯕ ꯏꯁꯥꯒꯤ ꯆꯥꯟꯅꯕ ꯈ꯭ꯔꯤꯁꯇꯜꯁꯇꯣꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯀꯥꯔꯠ ꯃꯦꯁꯦꯖ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯑꯣꯔꯦꯀꯜ ꯀꯥꯔꯠꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯍꯟꯗꯛꯀꯤ 2025 ꯑꯩꯅ ꯈꯟꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯊꯣꯛꯑꯝꯃꯣ ꯍꯥꯏꯗꯤ ꯑꯩ ꯌꯨꯝ ꯁꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯌꯨꯝ ꯁꯥꯕ ꯈꯣꯠꯄꯁꯦ ꯑꯩ ꯌꯨꯝ ꯁꯥꯕ ꯉꯝꯃꯦ ꯍꯥꯏꯅ ꯏꯔꯝꯃꯣꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯑꯩ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯃꯦ ꯑꯩ ꯊꯕꯛ ꯐꯪꯉꯦ ꯑꯩ ꯄꯥꯁ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯅꯤꯡꯉꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯦꯖꯦꯟ ꯇꯦꯟꯁꯇ ꯏꯊꯣꯛꯄꯤꯔꯝꯃꯨꯀꯣ ꯍꯥꯏꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯀꯣ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯀꯩꯒꯤ ꯃꯇꯥꯡꯗꯒ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤ ꯂꯥꯛꯏꯁꯦ ꯄꯦꯟꯇꯤꯀꯜꯁ ꯂꯥꯛꯑꯦꯀꯣ 10 of Pentacles ꯑꯃ ꯌꯥꯎꯔꯤꯕꯅꯤꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯑꯗꯨꯝ ꯇꯨꯡꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯏꯃꯨꯡꯗꯤ ꯁꯥꯟꯇꯤꯗꯤ ꯂꯩꯕ ꯑꯗꯨꯒ ꯑꯀꯣꯏꯕꯒꯤ ꯑꯦꯅꯔꯖꯤꯁꯇꯤ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯑꯀꯣꯏꯕꯒꯤ ꯑꯦꯅꯔꯖꯤꯁꯅ ꯍꯥꯏꯔꯒꯗꯤ
ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯝ ꯌꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯑꯣꯏꯔꯣꯀꯣ ꯁꯤꯂ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯂꯥꯛꯏꯁꯦ ꯑꯃꯈꯛ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯊꯥꯖꯕ ꯃꯤꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯣꯏꯅ ꯑꯗꯣ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯐꯨꯜ ꯇ꯭ꯔꯁ ꯇꯧꯒꯅꯨꯀꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯐꯨꯜ ꯍꯥꯏꯗꯤ especially relationshipꯀꯤ ꯃꯇꯥꯡꯗꯒ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯨꯝꯕ ꯑꯣꯏꯔꯒꯗꯤ committed ꯑꯣꯏꯒꯅꯣ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦ committed ꯑꯣꯏꯕꯅ ꯍꯥꯏꯔꯒꯗꯤ ꯂꯦꯞꯀꯅꯣꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤꯃ ꯑꯗꯨꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ seriously ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯔꯤꯌꯔꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯀꯩꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯀꯁ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯁꯇ ꯁꯤꯒꯨꯝꯕꯁꯨ ꯈꯔ ꯌꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯍꯟꯅꯤꯡꯗꯕ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯍꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯗꯕ ꯄꯣꯠ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯨꯝꯗ ꯍꯥꯏꯗꯤ ꯋꯥꯏꯐ ꯑꯦꯟ ꯍꯁꯕꯦꯟ ꯂꯩ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯁꯕꯦꯟꯁꯦ ꯍꯤꯗꯥꯛꯀꯨꯝꯕ ꯊꯛꯄꯅꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯍꯟꯅꯤꯡꯗꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯈꯔ ꯇꯧꯕ ꯑꯣꯏꯅ ꯑꯣꯏꯌꯦꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯍꯦꯕꯤꯠ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯦꯕꯤꯠꯇꯤ ꯍꯥꯏꯕ ꯑꯦꯗꯤꯛꯁꯟꯁ ꯍꯥꯏꯅ ꯍꯥꯏꯔꯁꯦꯕ ꯐꯠꯇꯕ ꯍꯦꯕꯤꯠ ꯍꯥꯏꯔꯒꯗꯤ ꯑꯐꯕꯁꯨ ꯃꯌꯥꯝ ꯑꯃ ꯑꯦꯗꯤꯛ ꯍꯥꯏꯔꯒꯗꯤ ꯑꯦꯗꯤꯛꯇꯤ ꯐꯠꯇꯕ ꯄꯣꯠ ꯑꯣꯏꯌꯦꯅꯀꯣ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯄꯣꯠ ꯑꯃꯗ ꯑꯦꯗꯤꯛ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯩꯅꯣꯝꯗ ꯑꯦꯗꯤꯛ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯍꯁꯕꯦꯟꯁꯦ ꯀꯩꯅꯣꯝꯃꯗ ꯑꯦꯗꯤꯛ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯏꯁꯥꯃꯛ ꯍꯥꯏꯔꯁꯤꯅ ꯀꯩꯅꯣꯝꯃꯗ ꯑꯦꯗꯤꯛ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤ ꯄꯥꯔꯠꯇꯨꯃ ꯍꯥꯏꯗꯤ ꯁꯦꯝꯗꯣꯛꯄꯤꯅꯕ ꯇꯧꯀꯣ ꯁꯦꯝꯗꯣꯛꯄꯤꯅꯕ ꯇꯧꯕ ꯍꯥꯏꯗꯤ ꯁꯦꯝꯗꯣꯛꯄꯤꯕ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯋꯥꯔꯤ ꯁꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯑꯩꯁꯦ ꯁꯤꯗ ꯁꯣꯏꯖꯩꯌꯦꯅ ꯈꯜꯂꯒꯗꯤ ꯏꯁꯥꯅ ꯁꯦꯝꯗꯣꯛꯆꯕ ꯇꯥꯔꯦꯅꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯀꯣꯏꯕꯒꯤ ꯃꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯕ ꯈꯣꯠꯆꯜꯂꯤꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯦꯒꯦꯇꯤꯚꯤꯇꯤ ꯉꯥꯛꯊꯣꯛꯅꯕ ꯈꯣꯠꯅꯕ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯜꯁ ꯍꯥꯏꯅ ꯍꯥꯏꯔꯁꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯗꯤ ꯇ꯭ꯔꯤꯄꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯥꯏꯅ ꯍꯥꯏꯔꯁꯦꯕꯀꯣ ꯁꯤ ꯂꯩꯁꯦ ꯑꯩꯅ ꯇ꯭ꯔꯤꯄꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯋꯤꯠ 7 ꯆꯀ꯭ꯔ ꯇ꯭ꯔꯤꯄꯜ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯐꯠꯇꯥꯎꯗꯤꯗꯩ ꯀꯩꯗꯩ ꯉꯥꯛꯊꯣꯛꯅꯕ ꯁꯦꯝꯕ ꯈ꯭ꯔꯤꯁꯇꯜꯁꯅꯦꯕ ꯁꯤꯁꯦꯀꯣ ꯇ꯭ꯔꯤꯄꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯁꯤꯕ ꯌꯥꯏ ꯑꯗꯒꯤ ꯂꯩꯅꯀꯣ ꯁꯦꯇꯔꯗꯦꯗ ꯁꯤ ꯇꯧꯋꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯔꯤꯆꯨꯋꯜꯁ ꯃꯌꯥꯝꯁꯨ ꯇꯧꯖꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯀꯨꯝꯕ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯒꯤ ꯑꯅꯤꯒꯤ ꯃꯃꯥꯡꯒꯤ ꯍꯥꯞꯄꯗ ꯂꯩꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯈꯇꯪ ꯐꯣꯂꯣ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯂꯩꯅꯀꯣ ꯈꯤꯇꯪ ꯏꯟꯇꯔꯦꯁꯁꯨ ꯍꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯅ ꯅꯤꯡꯕ ꯈꯣꯠꯄꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯏꯟꯇꯔꯦꯁ ꯍꯟꯕ ꯌꯥꯗꯦꯀꯣ ꯑꯩ ꯐꯪꯉꯝꯗꯥꯏꯁꯤꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯐꯪꯒꯅꯤꯅ ꯈꯜꯂꯣ ꯁꯤだꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯒ꯭ꯔꯣꯠ ꯂꯥꯛꯏꯕꯁꯤꯗ ꯒ꯭ꯔꯣꯠ ꯂꯥꯛꯑꯒ ꯏꯁꯥꯁꯤꯗ ꯇꯟꯊꯕ ꯐꯥꯎꯕ ꯑꯃ ꯈꯔ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯇꯟꯕ ꯌꯥꯗꯦꯀꯣ ꯍꯧꯖꯤꯛꯁꯦ ꯇꯟꯕ ꯌꯥꯗꯦ ꯇꯟꯕ ꯌꯥꯗꯦ ꯑꯗꯨꯁꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯑꯩ ꯇꯧꯗ ꯌꯥꯗꯦꯅ ꯈꯜꯂꯣꯕ ꯍꯥꯏꯗꯤ ꯃꯤꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯀꯅꯦꯅ ꯈꯟꯒꯅꯣꯀꯣ ꯁꯤꯗ ꯂꯩꯅꯀꯣ ꯃꯤꯅ ꯑꯩꯒꯤꯗꯃꯛꯇ ꯃꯥꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯀꯥꯏꯅ ꯀꯩꯝꯇ ꯈꯟꯒꯅꯣ ꯍꯥꯏꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯑꯩ ꯍꯣꯠꯅꯖꯔꯒ ꯑꯩ ꯁꯤ ꯐꯪꯗꯕ ꯌꯥꯗꯦꯅ ꯈꯜꯂꯣꯕ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤꯀꯣ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯒꯅꯣ ꯀꯩꯅꯣ ꯇꯧꯒꯅꯣꯀꯣ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯗꯤ ꯑꯩ ꯌꯧꯔꯝꯗꯥꯏꯁꯤꯗ ꯐꯪꯉꯝꯗꯥꯏꯁꯤꯗ ꯑꯩꯒꯤ ꯗꯦꯁꯇꯤꯅꯤ ꯌꯧꯔꯝꯗꯥꯏꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯊꯣꯛꯑ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯤ ꯂꯝꯕꯤ ꯑꯃ ꯆꯠꯂꯦ ꯂꯝꯕꯤ ꯑꯃ ꯆꯠꯄ ꯃꯇꯝꯁꯦ ꯑꯩ ꯁꯥꯏꯁꯤꯗ ꯌꯧꯗꯣꯔꯦ ꯁꯥꯏ ꯃꯄꯥꯁꯤꯗ ꯑꯩꯗꯣ ꯇꯟꯊꯔꯛꯑꯦꯗ ꯅꯠꯇ꯭ꯔꯒ ꯑꯩ ꯉꯝꯃꯔꯣꯏꯗ ꯑꯩꯗꯣ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯁꯥꯏꯠ ꯑꯃꯗ ꯂꯣꯏ ꯏꯟꯊꯣꯛꯈ꯭ꯔꯁꯦꯀꯣ ꯑꯗꯨꯒ ꯆꯪꯁꯜꯂꯣ ꯍꯥꯏꯗꯤ ꯐꯪꯗꯣꯔꯦꯅ ꯈꯜꯂꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯀꯣ ꯐꯪꯗꯣꯔꯦꯅꯁꯨ ꯈꯜꯂꯣ ꯑꯗꯨꯒ ꯁꯤ ꯂꯩꯅꯣꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯦꯟ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁꯦ ꯌꯥꯝ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯥꯔꯗꯅꯦ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯚ ꯅꯦꯒꯦꯇꯤꯚ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯗꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔ ꯂꯥꯛꯑꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏꯕ ꯁꯤꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯩꯅꯀꯣ ꯔꯦꯀꯜ ꯀꯥꯔꯠꯁꯤꯅ ꯍꯥꯏꯗꯤ ꯃꯥꯁꯤꯅ ꯀꯩ ꯍꯥꯏꯔꯤꯒꯦ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦ ꯁꯣꯂꯤꯇ꯭ꯌꯨꯠ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯁꯣꯂꯤꯇ꯭ꯌꯨꯠꯁꯦ ꯈꯤꯇꯪ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯣ ꯍꯥꯏꯕꯅꯦꯀꯣ ꯏꯁꯥꯗ ꯃꯇꯝ ꯄꯤꯌꯣ ꯑꯥꯏꯁꯣꯂꯦꯠ ꯇꯧꯔꯒ ꯂꯩꯔꯣ ꯃꯤ ꯄꯨꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯀꯩꯅꯣ ꯂꯥꯏꯐꯇ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤ ꯄꯨꯜꯂꯒ ꯑꯗꯨꯝ ꯄꯨꯟꯗ ꯌꯥꯗꯦ ꯃꯣꯏ ꯃꯔꯛꯇꯗ ꯇꯤꯟꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦꯀꯣ ꯁꯤꯗ ꯂꯩꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗꯩꯁꯦ ꯈꯤꯇꯪ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯍꯥꯏꯗꯣꯛꯑꯒ ꯂꯩꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯏꯁꯥꯗ ꯃꯇꯝ ꯄꯤꯕ ꯃꯦꯗꯤꯇꯦꯁꯟꯁ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯏꯁꯥꯗ ꯃꯇꯝ ꯄꯤꯕꯅ ꯍꯥꯏꯁꯦꯀꯣ ꯃꯦꯗꯤꯇꯦꯠ ꯑꯦꯛꯁꯔꯁꯥꯏꯁ ꯆꯥꯕ ꯊꯛꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯄꯨꯜꯂꯒꯗꯤ ꯄꯪꯆꯥ ꯆꯠꯁꯪꯒꯅꯤ ꯄꯪꯊꯛꯇ ꯆꯪꯒꯅꯤ ꯏꯁꯥ ꯏꯊꯟꯗ ꯂꯩꯔꯒꯗꯤ ꯑꯩꯗꯣ ꯁꯤ ꯆꯥꯔꯣꯏꯒꯦ ꯁꯤ ꯆꯥ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯠꯂꯣꯏ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯣ ꯀꯛꯀꯅꯤꯅ ꯍꯥꯏꯗꯤ ꯀꯛꯄ ꯉꯝꯃꯤꯅ ꯍꯥꯏꯗꯤ ꯏꯊꯟꯗ ꯂꯩꯔꯛꯑꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯑꯗꯨꯗꯨꯅ ꯑꯥꯏꯁꯣꯂꯦꯠ ꯇꯧꯔꯒ ꯂꯩꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯖꯁ ꯕꯤ ꯑꯂꯣꯟꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯁꯥꯟꯇꯤꯁꯨ ꯐꯪꯒꯅꯤꯀꯣ ꯀꯣꯏꯕ ꯈꯣꯠꯄꯒ ꯆꯠꯊꯣꯛꯑꯣ ꯍꯥꯏꯐꯦꯠꯇꯪ ꯁꯤ ꯂꯩꯁꯦꯀꯣ
sida laeko haidi moon gi energy sam laeko aina khanba aina ningiba aina pamiba pot mayam do hai tare ko ai keno man ninge khalagdi adugi pot to tawo haidi mina haiba khot pa loi to ko always trust your intuitions ko aina khaliba pot to ai phangani aina khallaga ko dumai to ro keno to mingonda haidokpa gi darkar so ide ko hana so haidokanu ko aduga amana sida lai sai tare ko aina ningiba aina pamiba pot to adudo haidi keno to aduda phajana focus to haidi dream sida hai tare ko ai gi dream natraga aina goal ama target ama set tawra thamido aduda fully focus to biyo ko sida leire ko khoi gi keno gi oina ko haidi brisha rashi gi ko ani shuba ko brisha rashi gi leire अखोगी मथंगी सिना कइनोगी को मिथुन राशि गे मु येंग मिनरसे मिथुन राशि गे से अहामबद को कइनो से हंदकी चही गी ओना मागी नंबर से नंबर 3 8 12 23 को 3 8 12 23 अदुगा कलर ना अखोइना सिजनब याबसे को हाइदी ग्रीन ने कइनो ने को ग्रीन गा येलो गा नुमित अफबसिना अखोइ युमजा गैसे को युमजा गैसे याई इराई ने अदगी सगोनसेन को सिगी नुमित अहुम से अदुम लेना को थबा इंखां केनो म तौनिंग खनिंग बलरगा जी सिगी नुमित ngai se दुमाइना सिनबिरो को अदुगा नंबर सो हाइजरे कलर सो हाइरे को कार्ड सो येंग मिनरसे अदुगा क्रिस्टल्स को हाइडी क्रिस्टल चाना बसे अखोगी एक्वामराइन गुंबा शिबे याई को एक्वामराइन शिबे याई अदगी कइनो अखोगी कइनो अखोगी ग्रीन एवेंचरिन शिबे याई को हाइडी सिट्रीन नत्रगा अंबर काइना लेनो को अदुम बसे यूज तोबा याई को कोइना स्टोन गुंबा कई गुंबा दा हाइरगा सो अदो सिजना हाइपेतंग अमानी हाइर को अदुम चाना बखोट पदुम मयाम बोदी लेई को अदु तारगा सो आइना करसुम अखोइना शिबे या बसे माइना खरबदी लेरे अदो अहामबदा कार्टिंग मिनरसे कइनोगेनो को अदुगा अइना निंगिबा अइना पामिबा अइना खल्लिबा हंदकी चहीगी ओइना को अदुगी विश तो हाय तारा को कमेंट सेक्शन दे थोमो अदुगी पोतो अइना फंगे न को प्रेजेंट टेंस द दुमाइन तौर को अदो सिदगी अइ कार्ड लोथोकचरगे मयामगी दमकता को इशासिदा खितंग कइनोमा खरा लेको हाइदी अखोगी रिग्रेट्स नि खंगदे डिसअपॉइंटेड ओइगिबनि खंगदे अदुमाइना खरा लेबदो ओइना ओइ अदुदुना हाइ तारको सिदा हाइदी ममांगदा कइनोमादा ओइगिदबगी हौजिसु ओइरोइद्रा हाइना खनबदो अदुगी वाखन अमा लेबदो अदुदुना सिदा कै लेगे हाइ कानसिदा लेनको हाइदी कैसु हाइदी ममांगदा सोइग्रगजु हंदकति कैसु सोइरोको अदुदुना हाइदी मियोइबने अमु हाइदी नुंगाइबा नत्रगा हाइदी वाबसे साइकल की टाइप अदुमाइन तरो अदुम लोइनरगा अदुमाइन चलिना सिदा योंको हाइदी नुपीसिना सिलाइसे उंगगा फमगा लेरगा मागी कप सिदा याउरिबा खोलिबा मयामसे हाइ तारको तेंकोट मनुंग सिदा याउइसे लोइनमा हाइदोगा खोतोगा लोइना हाइदी कैनी फैरिंग तुरेंग लोइना लेइबगी टाइप तम तोइसेको अदुबु सिदा नाकन अमददि याम फजना लेरिबा नाकन अमा सिदादि ngसाइगी पोट फजबम याउरिबा हाइदी अखोगी पर्ल की टाइप ता नत्रगा अखोगी कनो हाइदी सना लुपा की टाइप ता कैनोम तरोगा माना उदबदो दुगी पोटसेको अदुदुना हाइदी ममांगदा खितंग लेनोको हाइदी कैनोमा तो मतमदा मांगिबा तागिबा मीना कैनोमा तरोकिबा खोटकिबा आइंगोंदा हर्ट तरोकिबा अदु मयामदा लोइ थादोकपिरोको अदुगा हौजिसु लेनोको हाइदी अदु अदु दुमाइना तौग्रेना आई मखा लाइक आई कैनो तौगदबा मयेंग तागदबा नते चांग तागदबा नतेबा सिदा कै तौबा ताइ अखोइनको हाइदी ए चलहनग्रो लेट गो तहोलोन हाइको सिदा लेनोको हाइदी खल्लगा लेगनोबा अदुगी पोतोको हाइदी लेट गो तहोलो दुगा मूव ऑन तौबा रिलेशनशिप तगा हारगसुको रिलेशनशिप सिदा हाइदी जस्ट लेट गो अदुगा मूव ऑन तौबको थबा इंखांदगा लेनोको मीसिना आइंगोंदा फनाम नुंगाइतबा खोतबा तौरखरे तौनिंग तौजरगसु फरे एजी अतोप आई फजना मु हौरगे फजना मु येंगगे न खलको अदुगा हंदक तौबा मतमददिको फजना पोतसिंगसे ऑर्गेनाइज तौरगा तौबा ओइना ओइको ऑर्गेनाइज तौरगा तौबा ओइ अदुगा हाइदी लेनको इशादसु इशादा खतंग लेनको नुपी ngैगी ओइना हारगदिको केबा मौबा खोटबा सुगुम मयामसिदको खरा इम्पोर्टेंस पियोको केबा हारगा जाय लिपस्टिक काजल खतंगी केबदो नतेको हाइदी हक्चांगदनी खंगदे अमदनी खंगदे को चासनबा थक्चनबा हाइदी अखोगी नुपींगि याम का हाइना केयर पिबा ngamjadena मसा मथंदा आई इशागी ने हारक मतदा मयामगी होनरिङैदा आइगी केमता ngamdabado अदुना इशादा खतंग केयर पियोको सिदा इशादा खतंग केयर पियो अदुगा अमना लेनको हाइदी कैनोसे हंदकी ओइना हारसनेको हाइदी पूर्णिमा गुंबा कैगुंबसे
ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯄꯨꯔꯅꯤꯃꯥꯒꯨꯝꯕꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯣꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯅꯝꯕꯔ 2 ꯂꯥꯛꯑꯦꯀꯣ ꯊꯥ ꯑꯃꯁꯤ ꯂꯥꯛꯏꯁꯦ ꯊꯥ ꯃꯆꯦꯠ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔ ꯅꯨꯄꯤꯁꯤꯒꯤ ꯃꯥꯒꯤ ꯃꯊꯛꯁꯤꯗꯀꯣ ꯃꯀꯣꯛ ꯃꯊꯛꯁꯤꯗ ꯊꯥ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥ ꯑꯃ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁ꯭ꯇꯥꯔ ꯃꯆꯥ 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 ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯕ꯭ꯂꯦꯁꯤꯡꯁꯨ ꯂꯩꯔꯤꯕ ꯌꯥꯝꯅ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯍꯟꯗꯛꯀꯤ ꯊꯥ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦꯀꯣ 2025ꯀꯤ ꯌꯦꯡꯉꯛꯄꯅꯤꯅ ꯕ꯭ꯂꯦꯁꯤꯡꯁ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯁꯤꯅ ꯆꯥꯟꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯂꯩꯕꯕꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯤ ꯂꯩꯅꯀꯣ ꯂꯥꯏ ꯅꯤꯡꯉꯣ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏ ꯅꯤꯡꯉꯣ ꯑꯩꯅ ꯅꯤꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯪꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯏꯕ ꯄꯣꯠ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯃꯥꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯍꯥꯏꯗꯤ ꯀꯩꯝꯇ ꯉꯥꯡꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯂꯩꯁꯦꯀꯣ ꯇꯨꯃꯤꯟꯅ ꯂꯩꯌꯣꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯋꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯥꯡꯊꯣꯛꯀꯅꯣ ꯁꯦꯌꯔ ꯇꯧꯊꯣꯛꯀꯅꯣꯕ ꯑꯩꯒꯤ ꯑꯋꯥꯕ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔో ꯑꯃ ꯑꯣꯏꯔో ꯀꯅꯥꯝꯇ ꯁꯦꯌꯔ ꯇꯧꯒꯅꯣꯕ ꯌꯥꯔꯤꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯤꯡꯁꯤꯒꯤ ꯑꯃꯈꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩꯅ ꯉꯥꯡꯊꯣꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯐꯒꯗꯕ ꯄꯣꯠꯇꯣ ꯐꯠꯇꯕꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯕꯤ ꯆꯨꯞꯆꯥꯞꯇ ꯇꯧꯕꯀꯣ ꯑꯗꯨꯒ ꯑꯃꯁꯨꯡ ꯂꯩꯀꯣ ꯍꯥꯏꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯃꯌꯥꯝꯁꯦ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯊꯧ ꯌꯥꯝꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯊꯧ ꯌꯥꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯊꯧ ꯌꯥꯝꯃꯟꯗꯅ ꯑꯃꯒ ꯏꯊꯥ ꯏꯊꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯁꯨ ꯍꯥꯏꯅꯤꯡꯗꯦꯕ ꯌꯥꯝꯅ ꯑꯗꯨꯅ ꯍꯥꯏꯗꯕ ꯈꯣꯠꯇꯕ ꯇꯧꯒꯅꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯩꯅ ꯊꯥꯡꯒꯠꯂꯒ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯃꯤ 5 ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯃꯣꯏꯗꯁꯨ ꯃꯁꯥꯒꯤ ꯃꯊꯧꯗꯣ ꯇꯧꯍꯜꯂꯣꯕ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯅꯀꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔꯗꯨꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯏꯆꯤꯟ-ꯏꯅꯥꯎꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯈꯔ ꯃꯤꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯅꯣ ꯍꯥꯏꯕꯁꯦ ꯈꯔ ꯉꯝꯖꯗꯕ ꯑꯗꯨꯅꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯅꯣ ꯍꯥꯏꯕꯁꯦ ꯇꯝꯃꯣꯅ ꯍꯥꯏꯕ ꯁꯤ ꯀꯥꯔꯠꯁꯦ ꯁꯤꯗ ꯂꯥꯛꯏꯕ ꯀꯥꯔꯠꯁꯦ ꯁꯤꯗ ꯑꯃ ꯂꯥꯛꯏꯁꯤꯗꯀꯣ ꯍꯥꯏꯗꯤ ꯖꯁ ꯂꯔꯟ ꯇꯨ ꯁꯦ ꯅꯣꯅꯦꯕ ꯂꯔꯟ ꯇꯨ ꯁꯦ ꯅꯣ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯊꯕꯛꯁꯦ ꯏꯊꯟꯗ ꯂꯣꯏꯅꯃꯛ ꯊꯥꯡꯉ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯤꯇꯪ ꯌꯦꯟꯊꯣꯛꯑ ꯈꯣꯠꯇꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯍꯩꯅ ꯁꯤꯡꯅ ꯍꯥꯏꯔꯒ ꯅꯪ ꯁꯤ ꯇꯧꯁꯜꯂꯛꯑꯣ ꯁꯤꯁꯤꯅ ꯅꯪꯒꯤ ꯁꯔꯨꯛꯅꯦ ꯁꯤꯁꯤꯅ ꯅꯪꯒꯤ ꯁꯔꯨꯛꯅꯦ ꯉꯁꯥꯏ ꯌꯨꯝꯒꯤ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯋꯔꯛ ꯄ꯭लेꯁꯇꯁꯨ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯟꯕ ꯑꯩꯅ ꯅꯤꯡꯕ ꯑꯩꯅ ꯄꯥꯝꯕ ꯀꯩꯅꯣ ꯂꯩꯔꯒꯗꯤꯀꯣ ꯇꯧꯋꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯣꯂꯣ ꯇꯧꯋꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯇꯧꯋꯣ ꯁꯤꯗ ꯃꯤꯉꯣꯟꯗ ꯍꯪꯕꯒꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯒ ꯀꯩꯅꯣ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯍꯟꯒꯅꯨꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯍꯥꯏꯗꯤ ꯃꯇꯝ ꯄꯤꯅꯕ ꯐꯖꯅ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯐꯖꯅ ꯇꯥꯟꯅꯕ ꯈꯣꯠꯅꯕ ꯇꯧꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯂꯩꯀꯣ ꯍꯥꯏꯗꯤ ꯃꯤꯁꯀꯝꯃꯨꯅꯤꯀꯦꯠꯀꯨꯝꯕ ꯑꯣꯏꯔꯛꯑꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯣꯟꯐ꯭ꯂꯤꯛ ꯂꯥꯛꯄ ꯔꯤꯂꯦꯁꯟꯁꯤꯞ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯐꯣꯂꯣ ꯇꯧꯕꯤꯔꯣꯀꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯀꯜꯗꯩꯅ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯏꯐꯦꯠꯇꯪꯀꯣ hope is always there ko hope se dum thamo ko have hope thamo positivity ram lakani asha laitragadi kamaina koina thabak tawgani haidi koina tawribo honariba mayam se haidi hope amamanga loina ne loina ma haidi hope laitragadi haidi angang pekha thari laik pariba koina honariba koina tawriba kholiba mayam se leina ko koina pekha tha doine toi se haidi laik pari se haidi ai yaurakani haibagi asha dane ba koina tawjari se amka business amda tawre ai business no bum hore business si business se horaga ai ngonda kanarakani haibagi adu ya asha dane ba se oduna hope thamo ka shukai deba aina yamna haidi honaba kanba person ne na hairagadi ko ai asha thambada akaiba kemta leiteba kemta shuning da mina asha thamba aduna te na ko ai sujari ai nomjari ai mayam ama tawjari aduna haidi ko ai hope thama tamda ai ngonda positive outcome soidana lakani ba sidana asha thambiyu wayam ka haina ngang thokano thabak se haida thabak pangthok tringai da wa ngang ba yate ko aduduma leire aduga ko chei yor ko syam phaba yai ko haidi winter se yam phayin la winter se haitare winter december haidi december se loishale ko haidi january february gumba kai gumba leina ko si leise haidi winter sida haitare ko haidi winter se handaki january february oiro natraga mathangi chahi gi haida mathangi chahi 2025 ki haidi november december gumba haitare ko ingdam tha gumba sida ko aingonda yamna phaba keno gumba laiba energies gumba dumaina lai ko energies lakpa haiba gi atra di opportunities growth kari kra sugumba mayam sine ko se lai se aduduna haidi keno tawbiro ko aduga amana amuk leina ko haidi shida laiba keno ko kay hani kogi mithun rashi gi oina harasine ko mithun rashi gi oina keno gumba tawbiyo kay hani perfume se ko ketang leina ko haidi fragrance gumba chelhanba isha sida ko haidi aigi keno se hai tare ko aigi venus se amuk ka hena strong oiraga di luxury se attract tawna bagi damakta ko si sima tawbiyo simple tip ni ko ado sida leire koigi ko mithun rashi gi mathangi amuk keno gi yengminarase
ꯀꯔꯀꯠꯀꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯊꯪꯒꯤꯁꯤꯅꯀꯣ ꯃꯊꯪꯒꯤ ꯔꯥಶꯤ ꯀꯔꯀꯠ ꯔꯥಶꯤꯀꯣ ꯀꯔꯀꯠ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯅꯝꯕꯔꯀꯣ ꯅꯝꯕꯔꯁꯦ ꯑꯍꯥꯟꯕꯗ ꯅꯝꯕꯔꯁꯦ 2 7 11 16 20 ꯀꯣ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯛꯀꯤ ꯅꯝꯕꯔ ꯑꯣꯏꯗꯣꯏꯅꯦꯀꯣ 2 7 11 16 20 ꯀꯣ ꯑꯗꯨꯒ ꯀꯂꯔꯗꯅ ꯑꯉꯧꯕ ꯑꯣꯔꯦꯟꯖ ꯃꯆꯨ ꯀꯣ ꯑꯣꯔꯦꯟꯖ ꯃꯆꯨꯁꯨ ꯌꯥꯏ ꯑꯉꯧꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯜꯚꯔ ꯃꯆꯨꯒ ꯑꯗꯨꯒ ꯑꯐꯕ ꯅꯨꯃꯤꯠꯁꯤꯅ ꯀꯔꯝꯕ ꯅꯨꯃꯤꯠꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯤꯡꯊꯧꯀꯥꯕꯒ ꯁꯒꯣꯜꯁꯦꯟꯒꯁꯦꯀꯣ ꯅꯤꯡꯊꯧꯀꯥꯕꯒ ꯁꯒꯣꯜꯁꯦꯟꯒ ꯑꯃ ꯂꯩꯔꯦ ꯀꯂꯔꯗꯅ ꯑꯉꯧꯕ ꯑꯗꯒꯤ ꯁꯤꯜꯚꯔ ꯃꯆꯨ ꯑꯣꯔꯦꯟꯖ ꯃꯆꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯤꯟꯅꯕꯤꯕ ꯌꯥꯔꯦꯀꯣ ꯑꯩ ꯅꯝꯕꯔꯁꯨ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯄꯣꯠꯁꯦ 2025ꯀꯤꯗꯃꯛꯇ ꯑꯩꯅ ꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯑꯩꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗꯀꯣ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯐꯪꯉꯦ ꯍꯥꯏꯅ ꯏꯕꯤꯔꯝꯃꯣꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯦꯖꯦꯟ ꯇꯦꯟꯁꯇ ꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯔꯣ ꯑꯩꯒꯤ ꯑꯅꯥꯕꯕꯨ ꯑꯣꯏꯔꯣꯀꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯅꯀꯣ ꯃꯤꯒꯤ ꯋꯤꯁ ꯃꯌꯥꯝ ꯇꯣꯉꯥꯟꯅꯕꯅꯤꯅꯀꯣ ꯑꯩꯒꯤ ꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯑꯩ ꯐꯪꯖꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯏꯕꯤꯔꯝꯃꯣꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏꯒꯤꯀꯣ ꯀꯔꯀꯠ ꯔꯥಶꯤꯒꯤꯁꯦꯀꯣ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ ꯑꯩꯅ ꯈꯟꯕ ꯑꯩꯅ ꯅꯤꯡꯕ ꯄꯣꯠ ꯈꯔ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯐꯪꯕ ꯌꯥꯏꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯐꯪꯕ ꯌꯥꯏ ꯍꯥꯏꯔꯦ ꯐꯪꯕ ꯑꯣꯜꯃꯣꯁ ꯍꯥꯏꯗꯤ ꯐꯪꯅꯤ ꯁꯣꯏꯗꯅꯀꯣ ꯍꯥꯏꯗꯤ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯁꯤ ꯂꯩꯅꯀꯣ ꯃꯦꯖꯤꯁꯤꯌꯟ ꯂꯥꯛꯏꯕ ꯀꯥꯔꯠꯁꯦꯀꯣ ꯅꯝꯕꯔ 1 ꯀꯥꯔꯠ ꯑꯃ ꯂꯥꯛꯏꯀꯣ ꯅꯝꯕꯔ 1 ꯀꯥꯔꯠꯁꯦ ꯁꯤꯗ ꯑꯩꯅ ꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯄꯥꯝꯕ ꯑꯩꯅ ꯈꯟꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯐꯪꯉꯣꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯗ ꯑꯗꯣ ꯏꯁꯥ ꯏꯊꯟꯗ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯅꯨꯡꯁꯤꯗꯀꯣ ꯏꯅꯔ ꯋꯥꯔꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯊꯜꯂꯒ ꯍꯥꯏꯗꯤ ꯑꯩꯗꯣ ꯇꯧꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯆꯪꯁꯤꯟꯅꯤꯡꯗꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯏꯟꯇꯔꯦꯁ ꯀꯩꯝꯇ ꯂꯩꯇꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯧꯋꯦꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯑꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯣ ꯅꯍꯥꯟꯈꯩ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯥ 1 2 3 4 ꯃꯃꯥꯡꯗꯒꯤ ꯑꯩꯁꯦ ꯀꯩꯝ ꯇꯧꯅꯤꯡꯗ꯭ꯔꯦꯅ ꯈꯜꯂꯒꯗꯤ ꯍꯥꯟꯅꯒꯤ ꯑꯦꯅꯔꯖꯤꯗꯣ ꯑꯃꯨꯛ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯗꯤ ꯄꯣꯔꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯥꯟꯅꯒꯤ ꯑꯦꯅꯔꯖꯤ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯕꯤꯇꯤ ꯄꯣꯔꯛꯄ ꯄꯣꯖꯤꯇꯤꯕꯤꯇꯤ ꯀ꯭रिꯌꯦꯠ ꯇꯧꯔꯛꯄ ꯏꯁꯥꯗ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯍꯦꯜꯞ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯃꯇꯦꯡ ꯍꯥꯏꯗꯤ ꯍꯦꯜꯞ ꯇꯧꯅꯕ ꯍꯥꯏꯗꯤ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯁꯦꯀꯣ ꯏꯃꯥꯟꯅꯕꯤ ꯑꯅꯤ ꯂꯩ ꯃꯇꯝꯗ ꯃꯥꯒꯤꯗꯤ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯅ ꯃꯌꯥꯝ ꯑꯃ ꯍꯦꯜꯞ ꯇꯧꯔꯦ ꯑꯩ ꯍꯥꯏꯔꯁꯦꯀꯣ ꯑꯩꯁꯤꯅ ꯀꯅꯥꯝꯇꯅ ꯍꯦꯜꯞ ꯇꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯈꯜꯂꯁꯦꯕ ꯑꯇꯥꯔꯒꯗꯤ ꯃꯤꯒꯤ ꯀꯩꯅꯣꯅꯦꯕ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯁꯤꯗ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯝꯄꯦꯌꯔ ꯁꯨꯡꯇꯧ ꯇꯧꯒꯅꯣꯀꯣ ꯍꯥꯏꯗꯤ ꯃꯤꯒ ꯀꯝꯄꯦꯌꯔ ꯇꯧꯒꯅꯣ ꯑꯩ ꯉꯝꯒꯅꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯉꯝꯒꯅꯤ ꯑꯩ ꯍꯣꯠꯅꯒꯦ ꯑꯩꯅ ꯍꯣꯠꯅꯗ ꯌꯧꯔꯝꯗꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯂꯥꯛꯏꯕ ꯀꯥꯔꯠꯁꯤꯡꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯅꯤꯡꯉꯤꯕ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯐꯪꯉꯝꯗꯥꯏꯅꯦꯕ ꯐꯪꯉꯝꯗꯥꯏꯁꯤꯗ ꯑꯩꯁꯤꯅ ꯇꯣꯛꯊꯣꯛꯑꯒꯦ ꯅꯠꯇ꯭ꯔꯒ ꯑꯁ ꯑꯩꯗꯣ ꯆꯪꯁꯤꯜꯂꯔꯣꯏꯒꯦꯗ ꯅꯠꯇ꯭ꯔꯒ ꯑꯩꯗꯣ ꯄꯩꯈꯥꯁꯦ ꯊꯥꯗꯣꯏꯁꯦ ꯑꯩ ꯊꯥꯔꯣꯏꯒꯦꯗ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯀꯅꯣꯕ ꯁꯤ ꯂꯩꯅꯀꯣ ꯁꯤꯗ ꯂꯥꯛꯀꯗꯣꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ 3 to 6 ꯃꯟꯊꯀꯤ ꯃꯇꯨꯡꯁꯦ ꯌꯥꯝ ꯐꯩꯀꯣ ꯍꯥꯏꯗꯤ ꯊꯥ 3ꯒꯨꯝꯕ ꯂꯩꯔꯒꯗꯤ ꯐꯒꯅꯤꯀꯣ ꯁꯤꯗ ꯃꯥꯔꯆꯀꯨꯝꯕ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯅꯀꯣ ꯄꯣꯠꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯁꯤꯗ ꯃꯤ ꯈꯠꯅꯩ ꯈꯣꯠꯅꯩ ꯍꯥꯏꯗꯣ ꯃꯤꯒ ꯌꯥꯅꯗꯦ ꯈꯣꯠꯇꯦꯅ ꯈꯜꯂꯁꯤꯅꯀꯣ ꯌꯥꯅꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁꯀꯨꯝꯕ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯄꯤꯁꯐꯨꯜ ꯔꯤꯖꯣꯂꯨꯁꯟꯁ ꯑꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯗꯣ ꯌꯥꯁꯟꯅꯕ ꯇꯦꯠꯁꯟꯅꯕ ꯈꯣꯠꯆꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯕꯁꯤꯗꯅꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯕꯗꯤ ꯍꯩꯒꯅꯤꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯦꯅꯦꯖ ꯇꯧꯕꯗꯤ ꯍꯩꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯤꯗ ꯂꯩꯅꯀꯣ ꯀꯩꯅꯣꯗꯤ ꯇꯧꯒꯅꯨ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯗꯀꯣ ꯍꯥꯏꯗꯤ ꯍꯛꯆꯥꯡꯁꯦ ꯅꯥꯍꯟꯗꯅꯕ ꯇꯧꯀꯣ ꯍꯛꯆꯥꯡ ꯅꯥꯍꯟꯗꯅꯕ ꯇꯧ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯅꯥꯔꯝꯕꯗꯒꯤ ꯍꯥꯏꯗꯤ ꯐꯔꯛꯄ ꯑꯣꯏꯅ ꯑꯣꯏꯕꯗꯣꯀꯣ ꯑꯗꯨ ꯁꯤꯗ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯌꯥꯝꯅ ꯗꯥꯎꯟ ꯆꯠꯄꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯩꯁꯦ ꯅꯨꯄꯤꯁꯦ ꯂꯨꯛꯊꯔꯒ ꯂꯩꯁꯦ ꯁꯤꯗꯀꯣ ꯂꯨꯛꯊꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯌꯥꯏꯑꯕ ꯑꯗꯣ ꯁꯤꯗ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯊꯣꯛꯂꯛꯏꯕ ꯄꯣꯠꯁꯤꯡꯁꯤꯗꯒꯤ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯊꯣꯛꯂꯛꯄ ꯍꯥꯏꯔꯒꯗꯤ ꯐꯒꯠꯂꯛꯄꯅꯦꯕ ꯂꯣꯏꯅꯃꯛ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤꯊꯤꯡꯗꯀꯣ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤꯊꯤꯡꯗ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯣꯏꯔꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯔꯣ ꯍꯦꯜꯠꯇ ꯑꯣꯏꯔꯣꯀꯣ ꯑꯗꯨꯗꯒꯤ ꯑꯣꯚꯔꯀꯝ ꯇꯧꯔ ꯊꯣꯛꯂꯛꯏꯕꯅꯤꯅ
ꯂꯩꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏꯕ ꯇꯞꯅ ꯊꯣꯛꯂꯛꯄꯁꯤꯅ 3 months 6 months ꯁꯤꯗꯒꯤ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯂꯣꯏꯅ ꯁꯣꯔꯇꯦड ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯖꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯍꯩꯒꯅꯤꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦꯀꯣ ꯍꯟꯗꯛꯀꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯍꯩꯒꯅꯤ ꯇꯨꯡꯖꯟꯕ ꯍꯥꯏꯇꯥꯔꯦ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯍꯩꯒꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯃꯥꯡ ꯆꯍꯤꯁꯦ ꯍꯥꯏꯗꯤ ꯁꯦꯚꯤꯡꯁ ꯉꯝꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯈꯜꯂꯁꯦꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯦꯚꯤꯡꯁ ꯉꯝꯒꯅꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯪꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯑꯩꯅ ꯀꯩꯅꯣꯝꯃ ꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯕꯦꯂꯤꯐ ꯇꯧꯕ ꯃꯇꯝꯗ ꯕꯦꯂꯤꯐꯁꯦ ꯑꯩꯁꯦ ꯆꯥꯅꯩꯌꯦꯅ ꯈꯜꯂꯁꯦꯕ ꯑꯇꯥꯔꯒꯗꯤ ꯑꯗꯨꯝ ꯕꯦꯂꯤꯐ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕ ꯑꯗꯨꯝ ꯏꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯕꯗ ꯆꯥꯅꯩꯌꯦꯅ ꯈꯜꯂꯁꯦꯕ ꯏꯕ ꯑꯗꯨꯝ ꯇꯧ ꯋꯥꯇꯔ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯍꯥꯏꯔꯁꯦ ꯋꯥꯇꯔ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯩꯉꯣꯟꯗ ꯊꯨꯟ ꯄꯥꯜꯂꯦꯅ ꯈꯜꯂꯁꯦꯕ ꯑꯇꯥꯔꯒꯗꯤ ꯋꯥꯇꯔ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯦꯚ꯭ꯔꯤ ꯄꯨꯔꯅꯤꯃꯥ ꯂꯥꯛꯄ ꯑꯣꯏꯔꯣ ꯄꯣꯔꯇꯜ ꯂꯥꯛꯄ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯦ ꯑꯝꯇ ꯂꯦꯝꯅ ꯃꯥꯡꯍꯟꯒꯅꯣꯕ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯧꯕ ꯄꯣꯔꯇꯜ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯥꯛꯏꯅ ꯄꯣꯔꯇꯜꯁꯦ ꯍꯥꯏꯗꯤ 11 11 10 10 12 12 ꯁꯤꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅꯤꯀꯣ ꯑꯗꯣ ꯑꯃꯅ ꯑꯣꯔꯦꯀꯜꯗꯩꯅ ꯍꯥꯏꯗꯤ ꯀꯔꯤ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯣ ꯄ꯭ꯔꯣꯇꯦꯛꯁꯟꯁ ꯀꯣ ꯆꯠꯄ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯂꯝ ꯆꯠꯂꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯅꯀꯣ ꯏꯁꯣꯔꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯉꯥꯛꯄꯤꯕ ꯁꯦꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯈꯣꯠꯄ ꯀꯩꯝꯇ ꯂꯩꯔꯣꯏꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯐꯒꯠꯂꯛꯄ ꯍꯥꯏꯅ ꯍꯥꯏꯅꯣ ꯉꯁꯥꯏ ꯃꯃꯥꯡꯒꯤꯗꯅ ꯍꯥꯏꯗꯣ ꯐꯒꯠꯂꯛꯄ ꯑꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯛ ꯃꯥꯏꯀꯩ ꯃꯔꯤꯔꯣꯝꯗꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯇꯦꯛꯁꯟꯁꯨ ꯑꯣꯏꯔꯤꯕꯁꯤꯗ ꯄ꯭ꯔꯣꯇꯦꯛꯁꯟꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯅ ꯂꯩꯅꯀꯣ ꯁꯤꯗ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯒꯦ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯂꯥꯏ ꯅꯤꯡꯉꯣꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯅꯤꯡꯕꯤꯌꯣ ꯂꯥꯏ ꯅꯤꯡꯕ ꯉꯁꯥꯏꯗꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯀꯠꯄ ꯈꯣꯠꯄ ꯑꯗꯨ ꯅꯠꯇꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯗꯨꯛ ꯃꯆꯥ ꯑꯃꯈꯛꯇꯪ ꯊꯥꯔꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯀꯠꯇ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯅꯤꯡꯖꯒꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯅ ꯏꯁꯣꯔ ꯅꯤꯡꯉꯣ ꯍꯥꯏꯁꯤꯅ ꯏꯁꯣꯔ ꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯥꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯕ꯭ꯂꯦꯁꯤꯡꯁ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯒꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯁꯦꯟꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯅꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯤꯡꯕ ꯃꯇꯝꯗ ꯂꯩꯅꯀꯣ ꯑꯩꯅ ꯄꯣꯠ ꯑꯃ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯐꯪꯕ ꯑꯣꯏꯌꯦꯕ ꯁꯤ ꯂꯩꯁꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯈꯪꯖꯕ ꯍꯩꯖꯕꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯈꯪꯖꯕ ꯍꯩꯖꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯐꯨꯗꯣꯔꯛꯀꯗꯕ ꯃꯇꯝꯅꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗ ꯁꯥꯏꯟ ꯐ꯭ꯔꯣꯝ ꯋꯤꯗꯤꯟ ꯑꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯔꯒ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯕ ꯑꯩꯁꯦ ꯁꯤꯃ ꯍꯩꯌꯦ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯩꯅ ꯊꯨꯞꯆꯜꯂꯒ ꯊꯝꯃꯦꯅ ꯈꯜꯂꯁꯦꯕ ꯅꯍꯥꯟꯒꯩ ꯑꯗꯣ ꯍꯟꯗꯛ ꯆꯍꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯕꯤꯌꯣꯕ ꯁꯤꯗ ꯋꯔꯛ ꯇꯧꯕꯤꯌꯣꯀꯣ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯃꯥꯏ ꯄꯥꯛꯑꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯥꯛꯆꯔꯤꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯦꯅ ꯈꯜꯂꯁꯦꯕ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯃꯇꯝꯁꯦ ꯉꯁꯥꯏ ꯃꯁꯛꯇꯤ ꯐꯖꯩ ꯃꯥꯁꯦ ꯍꯥꯏꯗꯤ ꯀꯩꯝ ꯀꯦꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯦꯔꯒꯗꯤ ꯃꯥꯒꯤ ꯃꯒꯨꯟꯗꯣ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯉꯤꯅ ꯑꯃꯨꯛꯀ ꯍꯥꯏꯗꯤ ꯀꯦꯊꯣꯔꯛꯄ ꯃꯇꯝꯗ ꯐꯖꯔꯒꯗꯤ ꯀꯩꯅꯣ ꯇꯧꯋꯤꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯨꯝ ꯁꯤꯗ ꯑꯩꯅ ꯀꯦꯕꯗ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯇꯧꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯍꯩꯖꯕ ꯑꯩꯒꯤ ꯈꯪꯖꯕ ꯈꯣꯠꯆꯕ ꯁꯤꯒꯤ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯋꯔꯛ ꯇꯧꯋꯦ ꯑꯩꯁꯦ ꯐꯨꯔꯤꯠ ꯇꯨꯕ ꯍꯩꯌꯦ ꯐꯤ ꯁꯥꯕ ꯍꯩꯌꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯁꯨꯡꯇꯧ ꯇꯧꯗꯦꯅ ꯈꯜꯂꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯩꯌꯦꯅ ꯈꯜꯂꯁꯦꯕ ꯂꯥꯏꯔꯤꯛꯇꯤ ꯇꯞꯇꯥꯏꯅ ꯇꯝꯃꯨꯔꯒ ꯍꯥꯏꯗꯤ ꯌꯨꯝꯗꯒ ꯀꯩꯝ ꯇꯧꯗꯅ ꯈꯜꯂꯦꯕ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯩꯔꯒꯗꯤ ꯇꯥꯛꯑꯣꯕ ꯂꯥꯏꯔꯤꯛꯇꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯥꯛꯀꯗꯒꯦ ꯀꯔꯤ ꯄ꯭ꯂꯦꯠꯐꯣꯝ ꯊꯤꯒꯗꯒꯦ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄ ꯐꯔꯛ ꯇꯥꯔꯦꯅ ꯈꯜꯂꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯗꯨꯗ ꯇꯧꯔꯒ ꯑꯩꯒꯤ ꯍꯩꯖꯕ ꯑꯩꯒꯤ ꯈꯪꯖꯕ ꯅꯣꯂꯦꯖ ꯃꯌꯥꯝꯗꯣ ꯁꯦꯌꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯑꯇꯩ ꯀꯩꯝꯇ ꯍꯩꯕ ꯅꯠꯇꯦꯅ ꯑꯩꯅ ꯁꯨꯝ ꯇꯦꯔꯣ ꯔꯤꯗꯤꯡꯒꯨꯝꯕꯁꯦ ꯀꯥꯕꯛ ꯀꯥꯕꯛ ꯇꯧꯔꯁꯦ ꯑꯩꯅ ꯈꯪꯉꯤꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯒꯤ ꯅꯣꯂꯦꯖꯁꯦ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯍꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯅꯣ ꯈꯤꯇꯪ ꯑꯍꯩꯕꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯤꯅ ꯁꯦꯌꯔ ꯇꯧꯔꯒ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔ ꯈꯣꯠꯄꯤꯔꯒ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯑꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯈꯪꯖꯕ ꯍꯩꯖꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯋꯔꯛ ꯇꯧꯋꯣꯅ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯑꯗꯨꯗꯨꯅ ꯑꯃꯅ ꯑꯗꯨ ꯂꯩꯔꯦꯀꯣ ꯀꯔꯀꯠ ꯑꯣꯏꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯄꯨꯔꯅꯤꯃꯥ ꯑꯦꯕ꯭ꯔꯤ ꯄꯨꯔꯅꯤꯃꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯔꯒꯗꯤ ꯃꯤꯔꯥꯃꯦꯁꯀꯨꯝꯕ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗꯀꯣ ꯑꯩꯒꯤ ꯗꯥꯎ ꯅꯨꯡ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯔꯀꯠ ꯔꯥꯁꯤꯀꯣ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯑꯩ ꯃꯊꯪ ꯍꯥꯞꯆꯔꯛꯑꯒꯦꯀꯣ